Hello. Hello. Ahan maktada phone tawjeriba ayat terkagi thongam na budi tawjeri nizam. Hi. Aduga ikai kunnerjeriba ninghan giriba tharmal hungedan ikai thonnabuga loina na ngarangi aina kayama khaigi pau tajabu matamda Manipur ki chief minister na yangon da leiba housing complex amagi sangabada mangna haikibada khana mamangi sarkar na tauram dawa potagi swaina irang gi leibani haiba magi haigi wa wakol amat hatu tajaba aduda aina khadagi khangibana nasaigi hauyi irang marasida sangaba adagi jatra hundagumba hena tuningi luksan laga leiba aduga aigi wakhalondana adu na tum oina thandiraga hauyi irang thoibagi hana loisanbibana amuchu faroidra haiba aduga hujiki India government Manipur da drama ko khanebiriyeba masigi maru oiba drama gi actor oiribana akogi kuki taragi na actor oiraga drama ma sanabagi matangda kuki taragi khiresi hauji phauda mogi wakhalonji tha taragi bawda wakhanji ahombaji sunan aktaba ado masi center na kuki taragi da kariba sikyap khara tharabara haibagi matangji da yakoi sardi sadari wakhan kitang kontok inaba injinjari neda Hoi tamina se guest tagi thagachuri call to birakpa akogi leibak ni salai se lan nangba mufam madi oi lan nangba si saruk khradam nangbani ado saruk khradadi kesu lan tongji Russia ga Ukraine ga hojik lan soge tonabasi Russia gi ayam mufam singda normal life adum lei then adagi development ma adum nam tawi aduna game nama policy hoji Manipur game na kuki ga kuki songai ba tonoi ba lam si genogi Manipur game ke mayo ga hobon la ne na asu lang thok ngam de mo ko asu lang thok ngam mo si pot ma lei aduna game ki magi activity ma ma adum toba then ade sangla ba then ure ko yung tambay ba si adum mo gi adum oigani aduga then afugi tahum to edum simako adum tawbada ke sukai de nawi aduga afuina ojegi kolar na habiriba masiki kangruki iran se thaina congress matamda eno torambadu aduna madudagi maru irun tamakpani aduna maram waraga thokpani gaine haibasi akoi sum taban ladi taban wai taba yawre bako yam nuai taba yawre yadi ai gidi iran kan magi di maran kan lekabra ai po ma ngai yadi bako magi di maran kan lekabra congress ke aduk sang matam dari thom di elu di thoe adadi magi di maran kan lekabra ai po ma ngai ha ha yaw kan bako aduna BJP ki sahi taruki lenga ma hauki sahi taruki lenga ma hauwa kanjida magi congress ki matamda toramba haibasi koina madu tenogi wani ko pede parjado se masi congress ki matam na tagana BJP ki matam halite gamen na si continuing process ni hek pai baga pokairak pani hayadi ya ko tam du sahi mangalo hebani matama malo hebani ko sahi mangali tama malo hebani ado magi matamda madu fadana lakshan ge hargadi lakshan lo boya ba pot amani sahi mangada policy ma ma sem ya so kaya ma to boya hargani ko aduna hoi adudaso adum khara adum moina usalam daba taram daba khara leyena adum maral siba kan kaide aduna molam dai intuoga ai ku hamaga lege ardi madu ngasi mirol na kasuma piro eba ko ke posma akoi nei nagadabani aduga kuki gi matanda emile singi matanda akoi na wasi radio se mayam khamli do si akoi India government ki makhaba ayaba lawraga pangthokpa poramani ko aduna community radios da wangang bada akoina nang basungang yade ko kadogi su yeng yade ko so le kang wi su yeng yade aduna
ꯁꯛꯁꯦꯠ ꯊꯥꯗꯕ ꯀꯨꯀꯤ MLA-ꯁꯤꯡꯒꯤ ꯇꯔꯥꯒꯤ ꯊꯧꯑꯣꯡꯗꯨꯗꯤ ꯃꯌꯥꯝꯅ ꯌꯥꯝ ꯄꯦꯟꯅꯗꯦ ꯑꯗꯣ ꯃꯗꯨ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯔꯤꯗꯨꯅꯤ ꯂꯣꯒꯤ ꯃꯥꯌꯣꯛꯇꯅꯤꯅ ꯑꯗꯨꯝ ꯍꯥꯏꯖꯔꯤꯗꯨꯅꯤ ꯑꯗꯨꯒꯤ ꯉꯁꯥꯏ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯁꯨꯝ ꯃꯣꯏ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧ ꯑꯃ ꯇꯧꯗꯕꯅꯤꯅ ꯃꯌꯥꯝ ꯄꯦꯟꯗꯕꯁꯤ ꯄꯨꯡꯂꯩ ꯂꯩꯅꯗꯅ ꯋꯥꯗꯤ ꯈꯔ ꯉꯥꯡꯅꯔꯦ ꯃꯅꯥ ꯃꯟ ꯈꯔ ꯅꯩꯅꯔꯦꯅ ꯑꯩ ꯁꯨꯃꯥꯏꯅ ꯇꯧ ꯄꯦꯟꯍꯟꯖꯒꯦ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ